Indiana Hining Bahara Basway Quaki Kongpam di Hongadaba Lake Moiba, October Kungamapanda Senapati gi Mia Matau Leptuna Moiba Onaba NPO Nakangan Cray. Nagagi Puari Amadi Quaki demandi Yamna Mayek Singi, Indiana Hining Ba Madi Towning Bataroxano, Adoba Quaki demand Amadi Kongpam di Hongadaba Lake Haina, MANIPUR I am Giluting Ba Twingaling Moibana Fongdo Cray, Maki Pongna from Ukrul District Somdal Kulda Hojik Lariba MANIPUR I am General Secretary Twingaling Moibana. Mathaki wafam masing asi paumi singa unabada fongdokladuna mahang hai nagagi puari amadi ekhoi gi demand karino haibase Indiana yamna mayek singna khangi laibak thibadi Indiana makhoi gi oina matam thaba makhoi gi apamba amadi warning tawduna lakli ekhoi da namfu hafu gi thabak sing tawri adubai ekhoi gi oiba khongpham di hongloi mangna makha tarduna ekhoi na so Indian haibase kanano amadi makhoi gi puari mayek singna khangi Indiana ekhoi gi demand ignore tawduna lakli haiba wafam asi ehangna kayara khangan kre adubu masigi paukhum makhoina piba ngamde ehangna ngangliba amadi hariba wafam pumnamak mayek singna khangi baftai haina Indiana fongdoklagasu ngasi fawba warusin pragna bahonabagi mahut delay tawduna lairi haina su India government pu yaningdaba fongdokhi maram asina ehangna hairi madudi ngasi oisano hayeng oisano natraga chahi kaya su oisano aduba ekhoi gi khongpham di lengdana adumak leigani ekhoina ekhoi gi puari manghaloi amadi Nakhoida masibu kaidonungda surrender tawroi leblibu khongpham asi matam chuppagini masi Indiana kawroidabani hainasu masagi chahi marfu daraga mathoi suraba naga political ihogi luchingba asina mayek sengna thamki mang hai India ki maigai dagi asuk sanglaba chahi ase ekhoi gi apamba khangi ekhoina haiba chummi adubu kari tawba yabagi yenge hojingmakti yamna khudong chadaba phibam amada lairi haiba wahai asi haiduna lakli Indiana Indiani Nagani ekhoi manadaba miyoi singni masi Indiana khangadabani ekhoina nakhoida India makhata na karisu hainingai leiti haiba wafam asi ma ki maigai dagi India government ta mayek sengna khanganduna lakli haina so thuinga lengmoibana fongdokhi amaramda nagalu chingba si buthasi kungama senapati district headquarter da taramna okadoriba sida Naga mipung khudingmana saruk yanaba United Naga Council UNC na khangan kre Senapati District Headquarter da leiba Senapati Stadium da numit asigi ayuki pung 10 dagi nungthil pung amaga makhai fawa pangthokadoriba taramna okpagi thoram asigi yenglaga numit asi District asida laloniti ki thabak singlep naba amadi maheloi sangpumna maksuti thanaba UNC na khangan ba laikhrabani nakalamaromda da MANIPUR I am giluchingba sibu taramna ongnaba UNC na lakhaliba thabak sing Naga People's Organization NPO ra sawgaladuna Organization asina ngasi notice sama thoktuna October 18 da institution sing bank yauna government amadi lanai office sing thonglo na bakhangan kre loina na numit asida laloniti ki thabak pumna maglep na ba transportation service sing lep na ba law subagi thabak lep na ba naga mipum khudingmakta khangan bagal loina na miyam puna taramna okpagi thoram asida saruk yaduna naga miyam gi unity amadi solidarity unnabasu khangan kre adubu athingba sina emergency service media amadi hana lepkiba official oiba program ga mari leinana chathok chasin tawbadi athingba leiti haina su NPO gi BJP ki MLA sing amatoina punsin bangam dabadagi November 10 mga fawbagi manungda anawba lainga ama semgani haibadu ngamdabagi fibamda laigadauri Manipur da anawba lainga ama semnabagi damakta BJP ki MLA kayana handak Delhi da chatuna Prime Minister amadi Union Home Minister Amit Shah amadi BJP ki National President JP Nandana chingba unana bahona kibadu aremba oiduna toki adubu BJP Northeast in charge ki thau puriba Sambit Patra unaduna Manipur da anawba lainga ama mathang tha November 10 mga fawbagi manungda semlagani haibagi thajaba pirakya haina Delhi da chaluba BJP ki MLA kharana Manipur miyamna fongdokhibadu BJP ki MLA sing amatoina punsinba ngamdabadagi anawba lainga ama semba ngamdabagi fibamda laigadawri hairi pauche asina phongba paugi matung inadi hojik anawba lainga ama semgani haina tawriba sigi khwaidagi maru oiriba chief minister oigadaba mioi adu hojik fawba puthokpa ngamdana lairi BJP ki MLA singi manungda ani thokna nangpak tana duna lainari BJP ki MLA sing ama toina punsinduna nauna semgani haina tawriba lainga asigi luchingba oigadawriba chief minister oigadawriba mioi adu puthokpa ngamdaba sina anawba lainga ama Semba ngamdabagi achoba maram ama oiri hairi paw asina hai ngarang Bharatiya Janata Party BJP Manipur Pradesh na sinduna konthaujamda leiba MLA Dr. Sapam Ranjan gi mayumda Bharat ki Prime Minister Narendra Modi gi chamaga kungatare suba man ki baat taminaba amadi Atmani Bharat Sankalp Abhiyan Vida Sabha Sammelan hawdokpagi thoram adudasu BJP gi MLA sing masing suna saruk yakhide masina BJP gi MLA sing gi manungda kanglufani thoktuna nangpak tanare haibadu mayek singna utpaga manare hairi pausina hai ngarang Dr. Sapam Ranjan gi mayumda pangthokiba thoram adu BJP National gi luchingba singi maikai degidi Manipur da lairiba BJP gi block sing dasu pak sana pangthokna bakhangalaki adubu BJP Manipur Pradesh na Central BJP luchingba singna pirakpa thodang asi mai pangna pangthokpa ngamdabani masina BJP gi MLA sing amasung maru oiba
ꯊꯧꯄꯨꯕꯁꯤꯡ ꯁ꯭ꯇꯦꯠ ꯃꯣꯔꯆꯥꯒꯤ ꯑꯣꯐꯤꯁ ꯕꯤꯌꯔꯔꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯦ ꯃꯗꯨꯅ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯀꯥꯡꯂꯨꯞ ꯑꯃꯅ ꯁꯤꯟꯕ ꯊꯧꯔꯝꯗ ꯀꯥꯡꯂꯨꯞ ꯑꯃꯅ ꯌꯥꯎꯗꯕꯒꯤ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯁ꯭ꯄꯤꯀꯔ ꯇꯤ ꯁꯩꯖꯕꯔꯇ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯐꯪꯏ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅ ꯁ꯭ꯄꯤꯀꯔ ꯁꯩꯖꯕꯔꯇꯕꯨ ꯅꯧꯅ ꯁꯦꯝꯂꯛꯀꯗꯧꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯕꯒꯤ ꯑꯄꯥꯝꯕ ꯂꯩ ꯍꯥꯏꯕꯁꯨ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤ ꯑꯩꯅ ꯑꯦꯁ.ꯇꯤ ꯗꯤꯃꯥꯟ ꯇꯧꯕꯗ ꯌꯥꯅꯤꯡꯗꯕ ꯂꯩꯇꯦ ꯗꯤꯡꯒꯥꯡ ꯂꯨꯡꯒꯥꯡꯃꯩ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯗ ꯆꯤꯡꯇꯝ ꯈꯥꯏꯗꯨꯅ ꯋꯥ ꯉꯥꯡꯒꯗꯕ ꯅꯠꯇꯦ ꯆꯤꯡꯇꯝ ꯑꯃꯠꯇ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯍꯟꯗꯅꯕ ꯍꯣꯠꯅꯒꯗꯕ ꯃꯇꯝꯅꯤ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟ ꯑꯁꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯕꯥꯎꯟ ꯇꯧꯕꯅ ꯆꯞ ꯆꯥꯕ ꯄ꯭ꯔꯣꯁꯦꯁꯀꯤ ꯃꯈꯥꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯅ ꯑꯦꯁ.ꯇꯤ ꯅꯠꯇ꯭ꯔꯒ ꯑꯦꯁ.ꯁꯤ ꯗꯤꯃꯥꯟ ꯇꯧꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯦꯁ.ꯇꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯑꯩꯍꯥꯛ ꯏꯁꯥꯒꯤ ꯑꯣꯏꯅ ꯌꯥꯅꯤꯡꯗꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤ HACꯒꯤ ꯆꯦꯌꯔꯃꯦꯟ ꯗꯤꯡꯒꯥꯡ ꯂꯨꯡꯒꯥꯡꯃꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯣꯇꯦꯜ ꯏꯝꯐꯥꯜꯒꯤ ꯁꯉꯥꯏ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ 43 ꯁꯨꯕ TKLI ꯁ꯭ꯄꯣꯔꯠ ꯃꯤꯠ ꯀꯝ ꯂꯤꯇꯔꯦꯔꯤ ꯐꯦꯁꯇꯤꯚꯦꯜ 2025 ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯅꯨꯡꯕꯥ ꯀꯦꯟꯗ꯭ꯔꯒꯤ MLA ꯗꯤꯡꯒꯥꯡ ꯂꯨꯡꯒꯥꯡꯃꯩꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟ ꯑꯁꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯕꯥꯎꯟ ꯇꯧꯕꯅꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯁꯨꯄ꯭ꯔꯤꯝ ꯅꯠꯇꯦ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯁꯨꯄ꯭ꯔꯤꯝ ꯅꯠꯇꯦ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯨꯝꯅꯃꯛꯀꯤ ꯁꯨꯄ꯭ꯔꯤꯝꯅꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯅꯤꯌꯣꯝ ꯆꯨꯝꯕ ꯄ꯭ꯔꯣꯁꯦꯁ ꯑꯃꯒꯤ ꯃꯈꯥꯗ ꯑꯦꯁ.ꯇꯤ ꯗꯤꯃꯥꯟ ꯇꯧꯕꯤꯌꯨ ꯅꯝꯐꯨ ꯍꯥꯐꯨꯒꯤ ꯊꯕꯛꯇꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤक ꯑꯣꯏꯔꯤꯕ ꯆꯔꯥꯡꯅꯕ ꯐꯤꯚꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯊꯣꯛꯍꯜꯂꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯂꯩꯕꯒꯤ ꯋꯥꯐꯝ ꯑꯩꯈꯣꯏꯅ ꯌꯥꯐꯝ ꯊꯣꯛꯇꯦ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯟꯅꯒꯗꯕꯅꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯃꯤꯇꯩ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤ ꯌꯥꯎꯗꯅ ꯃꯅꯤꯄꯨꯔ ꯀꯧꯕ ꯌꯥꯔꯣꯏ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯗꯨꯃꯛ ꯀꯥꯏꯍꯟꯗꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯈꯤ ꯁꯣꯁꯤꯌꯦꯜ ꯃꯤडियाꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯍꯟꯗꯛ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MPꯅ ꯆꯤꯡꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯂꯩꯇꯦ ꯁꯦꯂꯦꯛꯁꯟꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯕꯨ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯍꯥꯏꯅ ꯈꯥꯏꯗꯨꯅ ꯋꯥ ꯉꯥꯡꯒꯗꯕ ꯃꯇꯝ ꯅꯠꯇꯦ ꯆꯤꯡ ꯇꯝ ꯑꯃꯠꯇ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯍꯟꯗꯅꯕ ꯍꯣꯠꯅꯒꯗꯕ ꯃꯇꯝꯅꯤ ꯍꯥꯏꯅꯁꯨ ꯗꯤꯡꯒꯥꯡ ꯂꯨꯡꯒꯥꯡꯃꯩꯅ ꯃꯈꯥ ꯇꯥꯈꯤ आर्टिकल 371 सिगी मतंग पल्लदुना मांगना हाई आर्टिकल असि मणिपुरना कुमजा 1972 दा स्टेटहुड हेक फंगबदगी लेबगुम थमलकपगुम गांगनरिबा खनरिबा असि अरानबनी आर्टिकल असि मणिपुरदा दरबार लेरिंगै पॉलिटिकल एजेंट मतमदगी चनरकलबनी हाइबा दिंगांगलुंग गांगमैना फोंदोखी 29 सुबा TKLI स्पोर्ट मीट कम लिटरेरी फेस्टिवल 2025 होगदोकपगी थौरमदा सरुग्याबा फंगबदा अपेनबा फोंदोकलदुना हिल एरिया कमिटी के चेयरमैन असिना TKLI बु हेना अफबा ओइनाबा ईश्वरगी मफमदा निजबगा लोइनना TKLI बु नागा सोसाइटी के खोलाउ पुबा टोर्च बैरियर अमनी हाइनासु सिंगथाखी अमदी कम्युनिटी असि चौखन्नबा अमदी अखोइगी कॉन्स्टिट्यूशनल राइट प्रोटेक्ट तौनबा होनबदा अचौबा थौदांग लौनबसु अपील तौखी थकनबा सेल लौनबा होटनरंबा सेक्रेटरी अनि सस्पेंड तौख्रे काउंसिल ऑफ हायर सेकेंडरी एजुकेशन मणिपुर कोसेम की रजिस्ट्रेशन सर्टिफिकेट लौथोकपदा अचंगबा सेनफमदगी लुपा चनी हेना महेरोय अमदगी चा थकनबनी हाइदुना लौनबा होटनरंबा सेक्रेटरी अनि सस्पेंड तौख्रे ngasi maramdagi meherwe anina council da makhoigi original registration certificate lawthoknaba lakibada council ki gate mathok togduna leiba sainik security services ki security ani ahenba lupa chani लौनबगी वीडियो अमा सोशल मीडिया दा वायरल ओइरकी वीडियो अदुदा युमफम ओइरगा काउंसिल की सेक्रेटरी केस असनी कुमारना थोकपो ऑर्डर अमगी मतुंग इना H इबोमचा अमदी L मोजेस कोबा सेक्रेटरी अनि अदु सस्पेंड तौखिबनी थौदोसिगी मतांगदा सैनिक सेक्रेटरी सर्विसेस ना यंगसिनबगा मरी लेनेना मरिक चुम्ब रिपोर्ट नुमितरे निगी मनुंगदा पिखलकनबसु खंगनख्रे हाइरी असेंबली डिजॉल्व तौरगा फ्रेश इलेक्शन पामी MLA के हेस्लोकेन लमदम असिदा प्रेसिडेंट रूल लाक्लगा अफबा ओइगनी हाइना खलंबा अदु ओना दैनरबना लैरिबा असेंबली असि डिजॉल्व तौरगा नौना मिखल पांगथोपा पामले हाइना वांगोई केंद्रगे MLA खुराई जमलोकेन फोंदोखरे इरो मैजर ममांग लैकाई इबुदौ मैजर लाक्पा सेबा कमिटी ने सिंजदुना ngasi iro मैजर ओपन जिम अमा ngasi हांगदोक्तुना मियामदा खुसिनबगी थौरमदा MLA केस लोकेन मथकी वाफम असि फोंदोक्लदुना महांगना हाई स्टेट असिदा थोकलिबे इरांग असिना मरम ओइरगा हिरम खुदिमक्ता अवाबा थेंगनादुना लाक्ली BJP की ओइना MLA यामना लैरबसु हौजिक फाउबगी लेंगा अमा सेंगबनी नत्रगा सेमलोइद्रा हाइबा ngамदना लैरी मणिपुरदा प्रेसिडेंट रूल लेंगाक लाक्लबसु चही अहुमलोम असि अवाबा कया खांगदुना लाक्लिबा मणिपुर मियामगी याइफनबा मदी इंगतपा पुंसी महिंगदा हंजिलकनबा लेंगा असिना थबक
ꯂꯧꯈꯠꯄꯤꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA-ꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯄꯟꯕ ꯑꯣꯏꯔꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯃꯅꯨꯡ ꯑꯣꯏꯔꯕꯁꯨ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤꯒꯤ ꯃꯐꯝꯁꯤꯡꯗ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯦꯂꯞꯃꯦꯟꯠ ꯐꯟꯗꯒꯤ ꯃꯈꯥꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯤ꯫ ꯃꯤꯌꯥꯝ ꯃꯔꯛꯇ ꯄꯦꯟꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯁꯨ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯅꯁꯨ MLA KH ꯂꯣꯀꯦꯜꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯩꯖꯧ ꯂꯥꯛꯄ ꯁꯦꯕꯥ ꯀꯃꯤꯇꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯌꯨꯝꯅꯥꯝ ꯔꯥꯃꯦꯁꯣꯔ, SDC ꯋꯥꯡꯒꯣꯏ ꯃꯥꯏꯕꯝ ꯁꯨꯔꯟꯖꯣꯏ, ꯂꯥꯏꯔꯦꯟꯖꯝ ꯃꯩꯖꯧ, GPꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯎꯟꯒꯤ ꯉꯥ ꯆꯥꯕꯅ ꯍꯛꯆꯥꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯍꯜꯂꯤ꯫ ꯆꯥꯔꯣꯏꯗꯕꯅꯤ꯫ W. ꯏꯕꯣꯍꯜ ꯉꯥꯃꯤꯁꯤꯡꯅ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯂꯧꯍꯧꯅꯕ ꯍꯣꯠꯅꯁꯤ꯫ ꯀꯦꯄꯥꯁꯤꯇꯤ ꯕꯤꯜꯗꯤꯡ ꯑꯣꯐ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯐꯤꯁ ꯐꯥꯔꯃꯤꯡ ꯐꯣꯔ ꯂꯥꯏꯚꯂꯤꯍꯨꯗ ꯖꯦꯅꯦꯔꯦꯁꯟꯒꯤ ꯃꯇꯥꯡꯗ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯉꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯥꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ICAR ꯁꯦꯟꯇ꯭ꯔꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯀꯣꯜꯗ ꯋꯥꯇꯔ ꯐꯤꯁꯔꯤꯖ ꯔꯤꯁꯔꯆ, ꯚꯤꯝꯇꯥꯜ, ꯅꯥꯏꯅꯤꯇꯥꯜ, ꯎꯠꯇꯔꯈꯟꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯐꯤꯁꯔꯤꯖ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯤꯜꯛ ꯀꯣꯑꯣꯄꯔꯦꯇꯤꯚ ꯂꯤꯃꯤꯇꯦꯗꯀ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ICAR, CICFR, ꯚꯤꯝꯇꯥꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯥꯏꯟꯇꯤꯁꯠ ꯑꯃꯁꯨꯡ ꯍꯦꯗ ꯗꯥꯛꯇꯔ ꯁꯨꯔꯦꯁ ꯆꯟꯗ꯭ꯔ, DFO ꯕꯤꯁꯅꯨꯄꯨꯔ K. ꯗꯤꯅꯦꯁꯣꯔ, ꯕꯤꯃꯜꯒꯤ ꯆꯦꯌꯔꯃꯦꯟ ꯅꯣꯡꯃꯥꯏꯊꯦꯝ ꯗꯦꯕꯥꯅꯟꯗ, ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤ ꯃꯅꯤꯄꯨꯔꯒꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ W. ꯏꯕꯣꯍꯜꯅꯆꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯐꯤꯁ ꯐꯥꯔꯃꯔꯁꯤꯡꯅ ꯉꯥ ꯃꯆꯤꯟꯖꯥꯛꯅꯆꯤꯡꯕ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯌꯦꯟꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ W. ꯏꯕꯣꯍꯜꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯃꯊꯧ ꯇꯥꯕ ꯉꯥꯒꯤ ꯆꯥꯡ ꯑꯁꯤꯗ ꯆꯥꯗ 80 ꯔꯣꯝꯇꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯊꯣꯛꯄ ꯉꯝꯂꯤ꯫ ꯑꯋꯥꯠꯄꯁꯤꯡ ꯃꯄꯥꯟ ꯂꯝꯁꯤꯡꯗꯒꯤ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯥꯔꯤ꯫ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯔꯤꯕ ꯎꯟꯒꯤ ꯉꯥ ꯑꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯍꯟꯕ ꯄꯠꯊ ꯄꯨꯝꯊꯗꯅꯕ ꯀꯦꯃꯤꯀꯦꯜ ꯀꯌꯥ ꯑꯃ ꯍꯥꯞꯂꯤ꯫ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯤꯅꯕ ꯆꯥꯔꯤꯕ ꯉꯥ ꯑꯁꯤ ꯀꯦꯃꯤꯀꯦꯜ ꯍꯥꯞꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯛꯆꯥꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯀꯦꯃꯤꯀꯦꯜ ꯌꯥꯎꯕ ꯉꯥꯁꯤꯡ ꯑꯁꯤ ꯆꯥꯔꯣꯏꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯀꯣꯛꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯥ ꯌꯣꯛꯅꯕ ꯄꯨꯈ꯭ꯔꯤ ꯁꯦꯝꯒꯠꯄ, ꯉꯥ ꯃꯆꯥ ꯃꯆꯤꯟꯖꯥꯛꯅꯆꯤꯡꯕ ꯀꯌꯥ ꯄꯤꯊꯗꯨꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯐꯤꯁ ꯐꯥꯔꯃꯔꯁꯤꯡꯅꯁꯨ ꯉꯥ ꯌꯣꯟꯐꯝ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯃꯛ ꯂꯩꯅꯕ ꯉꯥꯏꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯐꯤꯁ ꯐꯥꯔꯃꯔꯁꯤꯡꯅ ꯂꯧꯕ ꯉꯝꯅꯕ ꯍꯣꯠꯅꯁꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯗꯒꯤ ꯍꯧꯒꯗꯕ ꯇ꯭ꯔꯦꯅꯤꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯅ ꯉꯥ ꯌꯣꯛꯄꯒꯤ ꯃꯇꯥꯡꯗ, ꯄꯨꯈ꯭ꯔꯤ ꯇꯧꯕꯗꯒꯤ ꯍꯧꯗꯨꯅ ꯌꯣꯟꯕ ꯐꯥꯎꯕꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯕ ꯆꯃꯝꯅꯕ ꯈꯨꯗꯤꯡꯃꯛ ꯈꯪꯍꯧꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯇ꯭ꯔꯦꯅꯤꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯑꯃꯗꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯈꯨꯗꯤꯡꯃꯛ ꯂꯧꯍꯧꯁꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯃꯤꯄꯥꯟ ꯇꯥꯡꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯤꯕ ꯑꯁꯤ ꯊꯥꯗꯣꯛꯁꯤ꯫ ꯁꯦꯟꯃꯤꯠꯂꯣꯟꯗꯒꯤ ꯍꯧꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯅ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯉꯥꯏꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯊꯥꯗꯣꯛꯁꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯖꯔꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯅꯨꯃꯤꯠ 5ꯅꯤ ꯆꯠꯊꯒꯗꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯍꯤꯔꯝ ꯀꯌꯥꯗ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯔꯤ꯫